Good evening, Ma'am. Kurumjari Northeast Window ki dialogue ta meeting tabiri basingbo Surbala Mairembam na taram nokchari ngase khoi ki dialogue ki thamjari ba topic si polling date announce haibane tha tarama thoi phajela ka dore ba hujik solution purak pangam dana chathari ba lairi ba irang si terak saida khoi parliamentary election tara nipan suba lok sabha election sisu akhoi gi mang da hujik taraga lairi bani masidai se tongan tongan ba akhoi gi party sing gi candidate sing thagat pa recommend tawba list thokpana tingba khoi mayam atop atop state ta hokhraga akhoi gi manipur gi thengthana laire laira kan sa akhoi gi recommend tawba atop party sing manung da yaba yana da ba haibi gi sayet na ba laira ba gi tungda ngasi se akhoi gi ECI na kano gi lep khraba matung zaida akhoi CPI gi oina di akhoi gi lairi ba auto gi mirep si Laisham Sotin Kumar akhoi gi Hanagi Secretary Amadi Housing C top Manipur ki General Secretary shu oiba si laire aduga akhoi gi AIC sina finalize ta ki ba koi Manipur gi INC gi kano gi oina inner gi oina bimol akoi jam loina na akhoi outer gi oina Alfred Arthur se laire aduga khoi gi Lok Sabha gi poll se April 19 dagi khoi first tarik thokna khaido aga khoi inner amasung outer gi date April gi 19 amasung 26 haba post da samai laire aduna huji akhoi lakadori ba pot kan wasi discussion sidaida election la iba at the same time hujik lai ba khoi gi irang se solution purak pangam dana lai bani adna amna crucial oi ba kan amada lai bani haidi ba khoi gi hiram sida khana ne na bi damakta Northeast Window gi studio da hujik lengsin dona lai birai kai khumna jari ba khoi gi panelist sing de han bada oja Kiran Yendremabam khoi gi advisor NSB have loina social activist oja bataram nokchari thagachari loina na lengsin dona lai bidai basi oja Korouhanba Luwang khoi gi executive director lawyer for human rights Manipur oja bu taram nokchari thagachari oja ahan ba dialogue ki round sei oja korau dagi adum hauzarage oja laktuning gi bisi huji akoi gi samlappa huji phawgi lai ba update haiba tare election ki kanosi candidate ki ming recommend thokpana kano to busing laire duga akoi gi BJP gi ona dekoi Manipur gi kanosi candidate not announced yet oja phok mai kanosi laitri aduna huji akoi gi irang kisu kana akoi mayonam da kano lairi bani election su tawda ba da bi fibam da kana kansila ku fibam se lairi ni aduna akoi candidate sing stay la kan da akoi praja gi miyam siga haktheng ana chatmina ba ina influence hoiba adugumba mayam amasu lai adudagi akoina moi se kano talokadra habigi speculation kano mayam amsu lai ni an overall ne yenga kan da uza khoi gi hujik lairi ba fibam seida election si masi karmaina oirak pa habidi housing gi vote se karom da sat ka do ya bai mong lai habdo ahan boino za swai se thambi handaki election si yamna maru oiba tangkak haitare ko yamna crucial oiba tangkak sida ikoina matau karamna karma makhlgi election la kadage haibadu ikoi adum ikoina jam speculation tor yengmada hanagi mamang da torum ba election gi mong dugadi handakti khara makhaidi ikoi ahong ba khara la kadra haise adumadi adum khale haitare adaga koi poll date si announce tawre koi ECI na tawriba announcement si gi matungin na di koi se phase tare lakta phase tare ta koi election si pangthoni adu lena na April 19 the first phase aduga April 26 ta second phase oina na Manipur go na di inner Manipur parliamentary constituency aduga outer Manipur parliamentary constituency ani leba sida 19 April is the first page ki je koi inner Manipur na se inner Manipur ga ba wai se masidi yadraba aduga outer Manipur ga ji chumi bra ga ji so ba koi si yeng bagi tangai padab su le ni sum pan bagi wani hai tare outer Manipur hai si out Manipur gi mapan gi oi election noina khalle ba aduna koi na outer da singi ba sing sina koi gi Manipur gi mapan da lei ba dong na hek khan ba adum magi wakhalon ma khalali such type of nomenclature se kidang masi ming thon basi kidang check to ma mathau tai si samdong bai mathau ta ba am lai ri ba parliament do to do se aduna masi gi phase ani thokna ani rak suba phase ta first phase amani second phase ta Manipur gi oina inner amadi outer gi MP ani gi khanna na bagi damakta ikoi atoba topa kenan mayam amagi le suji mathang law thongna ane na khalle maramdi koina
election gi nomination file to bo matam adagi thi bagi aduga scrutiny amadi withdraw to matam loina mak fix to re wa si se ani sia na to ge matungina leibani adawjik yeng matam da manipur gi leiriba tangdu laita da ba pibom sida ekoi election se mataw karamna election si yam free and fair oiba aduga miyam na pamba makhal election oirabra haibadu madi ai masidi thajaba ngamde miyam na election pamde hojik se adubu constitution gi oiba indian constitution matungina constitutional lapses laikiba yaba oibanina akoi gi sungsoi soidana election sidi pangthokani haibadu gi matungina adum lepsal leini haitare masida ekhoina thengmuba kholuba adugi kaisu leite adubu aikoi miyam sina sabchana warep ama loba ngamabadi haitare ko khoi rangje khoi leiri aduna vote che rangje lower ba matamda vote to biu sigi oiba solution ama hana solution before election haiba slogan je la kana da aikoi election to ba yaroi haidana tongan ba civil society warasn mayam amadagi mera pai bilu mayam haik padi mamang da leire adu maduna phajana thabak oina pangkhak pa ngamgada haibadudi am chauba question ama oiriba madu kaisu ngamdoba mandaba haitare ado le khoi miyam jina chamanana ekoi election je to heroi haiba taragadi candidate ama da leptaba adu ekoi adu oi taragadi adu kanamtana nomination file to election je automatically election je dum yaithokhrani haitare adu oragadi government of india na danga sagi silent spectator oina leiriba honorable prime minister of india su wakhalam di khanne badoi tadi o kaino manipur da tawra iba phibam jai bani ngasi maktada ndtv adagi tai national gi tv channel mayam amako ngasi live tai ngasai ngak engjaw bada manipur amadi kano gi west bengal gi matang se masi election si tawba matam sade madu kaidobagi tawdoino haina eci gi ngasai gi mana sinba press meet to the question mayam hange hangbada hangisi manipur da laiba riotic situation and ongoing crisis sina ko election tawbada natai charoi aduna madu 6 month at least madu 6 months se matam sonthana haitare ko postpone to thoga election tawbi tangai phadaba leiga haiba different opinions mayam ama sai laiba spectator mayam audience mayam du dagi thamme eci da ko adumaina lei adu makhogi oiba wafam dadi adum punna adum election je tawginabagi wafam du tawraga ngasi mag adum notification adum sai pung hom da adum thokse leisini ada sida yangja gra ina first round ji roib da in thamjaning base ai khoigi manipur gi myam gi khutta leire ai khoigi laibag ai khoina leip kadabani aina mamang dum haijaki ba lei khoigi sovereign rights si ai khoigi khutta lei kana magi khutta leite an tangai padana election tawna bagi changki leiba khongjang je khoina thingba ngamdaba taragadi karamba mute khalaga ai khoigi wariba ai khoigi matam sangna ai khoigi wakat sing tabidana laba oppressed people singi voice and suppressed people and discriminated people singi voice maya mama ngasi baw the government of india na tada dana lakpase masi tahan na bagi yamna tangai phadraba thabuk sing adu ai khoi punna wakal khandaraga tahobagi tangai phadaba lei adu na tragadi ai khoigi wakat taroi daba de ai khoigi wafam amatasu parliament pukhalaga thambangam draba magi party gi whip salairakpa aduga wangang ba yade ka haiba adumba mayam restriction mayam thamjalakpada yadrabo edum ningba mp mla singko adu maroina especially for mp singi oina moina ngangba yade haibagi wafam du thinga kanada magi freedom of expression aduga parliamentary procedure mayam du loina magi right to violate to biraga dum tuminna akasinamada phammaga natraga phamya ba ubangamdana loikiba parliament session je it is very unfortunate for the people of our state adu haininge aduna aikoi wakhal munna khandara kanda aikoi kari tawgadage haibagi adu karam toroga aikoi afab mihut khangadage aduga karamba miyoiba afab mihut ne je koina khangadage aduga hanagi tawri election gi mawong aduga senja tumja mayam toba senjen ba adu aikoi tawroidaba mayam ama tawgiba mayam se masi kamaina khoi semdok mina sige haibadudi ai mathangi round da thamjage ai sumaina first round yam project za thakachari phajana marik tuma thambi khre koi
outer amazung energy akhoi mi huchi MP ani khateng thagat turisen akhoi gi Bihar gumba Rajasthan gumba akhoi gi Bengal gumba mi humdra marphu gi mathaga thagat pa adu gumba nate akhoi gi ani khak thagat pa se yam chang lawba akhoi gi issue sing sibu yamna mating leina puthokpa ngamba adu gumba kaino dum su yamna dakar hai fam ju thamjage mathang sei oja kren da lakje oja akhoi election se hujik lai bu hang se masi akhoi na kari gi yaudino haiba similai parliamentary election sidi asi tawdaba yaroi mai kaino se laimna taw pangthorak ani pangthor ena laurasi madura election se koina masida yaudu se kari gino ta sengna koi gi politics na thoi birang si solution si purakadabane haiba oiragadi adugumba political will do dakar oibani na koina yawu si dakar tai hena khalaga su hoje akoi gi thoiba lamdam se thoiba irang tangdu leita da fibam se haida posna akoi gi laibak lepang ngam gadoribra adegi haibadi masina akoi gi nation se da akoi gi issue se kada yaw pukhat pangam kadino khudamoin hoji akoi gi thoiba Manipur gi kanu se nation gi issue oirabra haiba chobu hangam su lai maram di kari gi no haikan da akoi gi tongan ba kanu mayam na hujik se akoi gi Manipur gi kanu se na headline oiram bu divert torok diversion mayam labni khudamoina akoi gi lan kana kanu toringe merakta ajodya gi laiki ade akoi gi mu electoral bond gi lakiba CAA gi sumain tawdana akoi gi Manipur gi thoiba irang si headlines oiram madu gi diversion tawi mawangam su labani aduna sawai si da punna oza kamain yeng bini kai mo tham bini taseng na Surbala ko mang da yam Korouhanba Luwang jam phasan tham bi kre duga polling date announcement to matang da ngasi khoi gi chief election commissioner of India na ngasi di 18 lok sabha election gi du mana face tare thong lok to ne habda Manipur gi se khoi mafam ani khoi gi April 19 and 26 2024 to gunen tori se khoi taseng na gi se da yam soibam sudum yawm ngasi lok to pa kana torok pa dai khoi gi Manipur gi 19 da ma inner gi tor ne ha ga duga 19 ga 26 ka da outer tor ne khoi gi sit ani le da mafam hum lok tor pa yawm ne khoi soi ba wai sai dan horom ara Manipur gi thoi bi irang ji manung da ta seng na har ga di election to bu gi koi Manipur gi yam na matam za de na praja mo ne koi adubu government of India na karamba policy program yam paikhala kanda election gi pot si lauk thorok pa manung da Manipur gi adugumba praja miyam gi ta seng na election ji soidam gi tawna bi dam ta karamba makhan gi lalong ke am yal pa ge haibi ji yalong gani haibi ji khoi na masi yam chingna lai mathak ta yam chingna ba mathak ta chingna bam thoi ji kai no ka no sublau ji yeng bio so sampur da khoi kuki village volunteers sing na khun ngak ba to ni hana mayum da hanna ba smai buffer zone thado kanda makoi mayum da chatna ba phi yoma kanda mai khulai na yoma kanda smai na hangre haiba news media me ama ngasi yaura ibne auna election si ikoi na tobang amoidra ikoi gi conflict si ikoi gi mitei community ga aduga kuki jau community ga narco terrorism ga tawna bane leram budo ikoi na zulum toina aijaba masi not only between mitei community and kuki community nate masi government of India gi mathakta the government of Manipur gi mathakta kuki fruit na makoi gi separatist movement maru sagat na khona bada madugi pangal sakti chagat pane ikoi na aija lakdo swaida may yam sieng na masi lobu tabani maram de hujik ikoi na makoi election me nakshilak pagi ikoi gi April ta goda ba election ji hujik March lo almost lo shala bu mani March ki aroiba kai ga week yokshala bani masai da ikoi April ji koi dra matam ji da tha muk ta ngarak matam da asuk sang na tha trama thoi sujala ba tara mapung far ga trama thoi manung lai da ngasi fa da makal amatagi pambaina laksan ngam da la ambado election gi adugma polling date announce torum da isida to numit haiba tare swai da ikoi kuki kangu sing na masi sander to thorok pa haiba tare aduga makoi na makut thangalak pagi pot si achouba masi da is da pot amaka wahang amaka swai da manung da dum nainara tholokan lawe masi ikoi na yamna akhang hi oina nainaru wafam na te oibus na tabani na masi ikoi khang da mayam slai adubu aikhoina swaida kuki kangu singsi kamaina kuki inhabited area singsda karamna kamaina vote tawgani haiba matamda aikoi ta sengna hojik makhoi mission tara haina aina term tawjaba kuki jo frupna support tawga karakpa narco terrorist singna support tawne koine haiba makhoi gi kuki frup te karaibe MLA tara including 2 ministers se ngasi fabuda Manipur assembly gi nakandagi aduga Manipur gi adugumba elected mayamna makhoi ji warak pangamdraba kangu oina ngasi bo leibase the rule of procedure and conduct of business of Manipur legislative assembly की rule book मनुंग द यावरिबा मयाम procedure मयाम सिंग से कालगा चटपे यादि हाइबा तारगा सुन कालगा चटपा मतमदा मिमांग द तारगा उना नुंदिन पोपप त दम बुत छाना बिपियम द तौगा लेब केम तौ बंगम दन लेब अरुगा सोमना कने कोइगी नहान ममांग द कोइगी नेशनल कॉन्फ्रेंस सम खक दिल्ली द पांगथोकिबा कोइ कोइदिंगे मा पांगथोक मतमदा कोइ ऑनरेबल सीएम अटेंड तौद्रगा कांपु पिदगी कारखिबा निमसा किबजे न मद्र यावर कांद फोटो थागलको मयाम भाइरल होइकी अदुना मनुंग द कोइ गवर्नमेंट ऑफ इंडिया गा कोइगी सुंबा कुकी कांगुगा अरोनबा करी वरी शानाई हिडन एजेंडा करिनो election je tawba yani yaro lepak pot si ekoi Manipur government gi lehori ba lemhori ba makoi candidate makoi MLA
member haitar member of parliament makoi keno se Manipur legislative assembly gi makoi gi elected makoi yankhai sina lepang ngamdra makoi yankhai na tara du gi matakta monitor bu ngamdri se ekoi na taseng na article 355 sanai chana de adudi emergency provision manung da article 352 and 364 gi manung da leiba sing sida emergency provision article 352 se manung da chalai ba tara gadi mapan thok ta ga su ekoi gi state ke subject wa su state government ji hingi hai ba tara ga su central government gi directives ki matungina state government only act to ba mangona power mu pi da ba argo 355 chalai ba tara du leiba 356 mak chalai thok ta ga president rule line lagda ga di masigi aduguma double engine government je namam Manipur da ken ga da tek da ne election da akai ba lakadra leibe irang ji ga haina madugi pot oigadra nakalam rom da mu online da nan sangha gi ba 3500 crore na Manipur praja miyam ga sentiment leigen election maya gi propaganda oiduri bra ha bi pot khanar ga chingna ga lerma pot mayam do sigum project scheme mayam ma si jom thadar ga utchai abra adana polling date lauk thok pa yagani masung project mayam je thadar ka matam da Manipur gi damak ting thok na Manipur gi kara iba elected mayam duna madugi chapchana ekoi huji waroichin je porok tribok paisa je lojoroi haina lepangam da bi mahutta ekoi paisa do harau rau lo kan da madugi pot mayam do six scheme gi sumain thadare si tawre harakpa aru honorable CM na nakalam rom da masi makoi political parties sing dugi mang magi institution sing du madu chawkhat na ba natraga makoi promote tawna phona ba je hauna sani adu da honorable CM na su madugi prime minister gi kanon mitugi function du da madugi nongan bagi papers in da hapaki matungina honorable prime minister of India Narendra Modi na amukana prime minister oigini masi da Manipur praja miyam gi full cooperation PG harakpa adra aina kanna objection tawi as an praja moina ordinary civilian na moina kari maram gi damakta prime minister bu koina amukana kahanba amukana support tawdo maram kari gino maram di Manipur praja miyam gi sentiment khangna thabak tawdi hana lobu tabani maram di only ekoi gi Manipur da narco terrorist sing sangjapam piba kukui jau furupu yokhat pa anoba new kuki kangu sing sangjapam piba kangu sing da tasengna ekoi odiba kuki furupna makoi gi adugo furup jati manung dagi angang nupimsa ani khakki naked pere tawgi matam dadi prime minister na instruction akan ma piraga faaba pundana chena ba khudimak tawraga Manipur da siriba misi mina mayam ma property mayam ma damage to gusi matang khangna separatist movement da saugatpa separate aduga administration separate constitution separate flag any ama wajasnu separate one ledger ga haina tan bada makoi tarana tawbru su makoi ateng tawbru karim ta haida banu pa se koina karigi mangon da mateng pang do bino ago koi honorable CM na pangje harba zona aina laujagi adu sigima laujagi matak da koina election se adum man bani Manipur praja miyam ngang na ga lai handakti outer parliamentary kano se koi election si Manipur gi se masigi outer parliamentary constituency election si masidi kuki fruit ki soina ka gi dong mali maram di kai no hai kanda ai koi gi na kuki gi mayam do gi di makoi pulap punjal laga makoi gi civil society organization makoi gi stakeholder makoi gi elected representative mayam che yamna thong manana amana lekhu amatu na chatle aru nakalam rom da akoi gi taseng na mitai community dagi oresu atopa fruit dagi oresu ta koi gi naga gi sinaw kangu dagi oresu brochi amakatang thado kan lepakani hagi pot asa urakta mayam ama tholok pa yabai pot leibani na masi yai khaina rakma tamda ngasai gi population gi pot ta aduga voter masing hen be hen da bochi ka ba gi pot la ka dum khoina ka gi gadrai na mayam na haina ba dum ka la kanda hauji ko ki gi furup sing na separate administration ama taliba separate state ama demand toriba separate country ama moina form tro na ba moi gi zo community le na ma sem na honor pot manglan sa ba tapna ai khoi ta sing na so sampur arigi more kangpopi na sing ba mayam sing se ai khoi amuk chan na changaga khunda ba ngamaroi hai ba se ai khoi mayam na uri aduga yengbiu ngarang na ni khoi unilep bambai group ki khoi negotiation da lai ba peace agreement da lai ba kangu sing pha ba pun ba khoi hum enain la ko state government ai khoi kangau dre is masi taw hai bani masi ai khoi angang macha mana bokta tabadu nungai do wafam amadi loi lai maram di kai gino da state government gi state machinery state police yauna madu phagi bani na government kangau dre hai ba kitang try da yamna confusion contradiction por amuli adu ngasi charges me ama NIA gi pot thole maram di kai da especially how ki bank paite bank ningthem kol gi jaga da lai bu sing da adu gum unile ki pambai group ki leaders sing duna makoi lam kanjalaga makoi imung munung mayam pokhalaga lection ba mi gi property mun ba khot ba hai ba charges me ama tawra da yauna iba adu ta ga di ai khoi na hygienic badi so sampur area da more area da kangpopi area da particularly cookie dominated area sing da maite gi yum me ama property me ama damage tro kana makoi peace park adu chajan na khot ba taw me am du gi oina di mi ama khatung wor ju phabi ra bra hai ba question ma ka lai ba swai gi mar ki achoba confusion contradiction
election legi murakida kamain tung election gi date se poll announce ro kanda Manipur am West Bengal karam yahli no sa haiba do pochu West Bengal ju koi lamjan lugum ji koi gi jaga na tamina isa ge sumang sin no da ai koi Manipur leiba praja miyam people mayam na ngasi di trom da mi phagre haga related ba adagi koi chona kanda general strike lauk thok pa aduga mayam koi masen dang adum wana ba koi masen khana chaina na bagi lalong mayam amasu election ji gi mamoi na issue si divert to no khona election gi date se particularly fixed to lage announce to lag bra haiba pot amag lai aduna sumba aru mayam se ngasi di yamna critical oiba timings da koi da se ngasi di koi amana ma hunaba langnaba gi matam nate koi chap chana lewa ke issue si kamaina settlement no porkani haiba se ngasi gi lengak te yobi di sing da makoi de koi hulaga ngangbai matam su nate ta sengna ngangba ngamnaba la le lalong lanjang mayam election kana dum to biu adu koi no yaning badi koi na gari ano ma thawning ba taragasu driver ari badum thawle ragadi gari do phajana taw thin taw mang da dum legi bi ai aduna Manipur gi ano mayol ano yening ama ngasi yening tha da chongroi do u pambi amagum leiraba akhoi gi adum ba democracy gi wahan thokle helroi do ba constitutional values safeguard phangro hena prajamia na khalise akhoi amtang yening hulan jagadi maru afaba ma hullakanda madugi potu pokhai bra yengba pokhai hanba pokhai ga kupna ngak shen birakana madu samben kabiraga masa matomda mapung marai fana achohu upalamo oidirbokti prajamia madu safeguard thambiraganda lebak miyam ganu thabuk to ngamgadaba mi khradi handaki matang sida khalawrakanda makhona torpona ta tokta film toksi larik haibantra haide wafam se toksi akoi swaida larik haiba mayam su ure larik haitaba mayam su ure elected mayam ta whether madu lok sabha gi oigera right sabha gi oigera Manipur legislative assembly gi oigera mayam ure adu miyam gi thabuk to haibasti parliamentary procedure aduga magi convincing and practicing haiba process masi yamna mathau tana khangba mathau taba adu khangba mi chaktradi khangba mathau tai yamna socialize oiba praja miyam ga yamna live mong da communicate tawrakanda paw phagdung kanda awat apa aho ara mener bo honabada ikoi miyam gi miuni constitution nei khoi da sab chana ikoi da right pirabani sahi manga gi haina khangla kanda honesty transparency sincerity masigi mayam singse atopa mayam su laikre sigi mayam sing tangai fadana khara nga akanda lewa miyam gi na awaba polum purage haina thangatlaga kokthong naraga chalage haigada mioi khradi akoina masak phajaba thiba larik haibai taba khatana khalobo mathau tai nataba taragadi akoina swaida larik haiwoga su educated illiterate oiraba laichu yaudraba adagi amarom da amuk social virus oigadra mayam amado madu tholokpa taragadi social fencing ama ngasi khana bharabda Manipur jamiyamna mikap mirau khona thalaba lamda mama oibisigi hen oirakpigi marakta mathakta akoigi mitai fruit se mutkhiba taragadi Manipur da atopa indigenous fruit nataga any homin kaminarakpa ekoi permanent residence on laboragasu ekoi bunna ekoi Manipur gi awanu ai share to ku mayam se pul murkh kanda ekoi gi adugumba particularly from Myanmar rom gi changjalak pa or atopa state na support or changpa India gi mapal gi orgasu madu support or changjalak pa illegal immigrants narco terrorists any min tholamo ojasno habitual liars mayam sing se masina macheng na minai sing na mapu oiba lamda mamo orak padagi ekoi gi mapu sing je hato kanda minai sing na mapu oina pala kanda amuksu ekoi mapu mayam sing se masi khongpham pura muthatla kanda wai tai thu thama kanda makhoina makhoigi maramdam mazati dawna nganga kanda aikoi leigido lamdam mom oi swais da aikoi matamama aikoi kanona apaw ba communist ki aikoi plateau gumba aduga aduma mayam singna hairamba pot mayam ma swai da aikoina ningjang palai democracy di loinamang mipam praja khudimak se akhang hei ngatani akhang ba lakhang da ba pot laite loinamang khange aduga amuksu marak tuda mano hairamba da yawbani aikoina haiba nate aikoi kaigino hai kanda tongandwa ma matum plateau mutum nate masigi mayam singna hairamba singna Nepalina ga hairamba singda masida kaino hai kanda ikoi non indigenous people yellow mi nataba singsina adumba jaga sing changchalaga yellow mi sajalaga leibagi adumba right sing democracy pirakani aduga amuksu democracy di criminal gumba paisa paiba mayam amana nangi nasagi over right mayam ama sahi mangagi right to madu leithokki hai tar entraga madu mantikna kanda lawra kanda criminal singda na khoi matakta rule to bagi ayaba pi aikoi communist state singda pi de kana harpa se swaita aikoi Manipur chapchana pop taraga thobra haibse prajamia ngasi election poll date lauthorok pase masirasu achoba ningdon po pot amadi lewak nungsijaba lewak ki khanba mayam su oigadori swaida ekoina tawiba thok thom mayam da ekoi gi yengbiu any
party ma peace agreement ma sign to na again ngasi line de lepa ler magasu handak unele pigi pambai group hai pambel group hai bor mane ko adugi group sigi oina to boda ngarang nahan makoi ahum chief of the army yauna makoi gi aduba intelligence ki official yauna aduga to keder amaga makoi ahum far kan NI na makoi kasanje puraga tongan ba ekoi gi laithok pa waraga da non available of ek myam pansal la kan ngasi to wai ba je ekoi ma swai da praja sing da masi manipur gi lalo bu sing si ekoi ta sing ningtam lalo ihodu makoi government of India na mutalaga peace talk amada porokna ba khona bagi line ama sinbasu adum chap chaba makoi gi right pi da maramdi adugi agreement sing manung da makoi declare to su ekoi chief of army ka mai hama na makoi gi restriction to da ekoi sovereignty da ekoi handok pun leite am ekoi handu oi ekoi gi ningtam bagi pot adum chakani ekoi sumaina wari ama peace agreement ama sana bani hayu wapam du mapum fana ceasefire agreement makoi any mingtholamo ojasnu su haigera ceasefire haigera peace agreement haigera haiba manung da government of India gi policy program manung da makoi yauda baduna madugi poto yauna bhona raibra election mamang da makoi gi movement phongna chalakpa ama to recruitment masing pi the masing khangan de khote haiba charges me ama ngasi di paper da thoi subject to correction oje khona khangu da bani na madugi charges yau da badu sumba mayam singa tab nam sala kan da mayam da aki tu sumba ma faholibra adudi aikoni any form of any kind of agreement election poll de lauthop gi mari hijing di tawbu taragadi mamang da Mairembam magi fattaba criminal record oigera nadagana am par kanda madugi revolt tawda changiba magi atong fattaba mayam FIR kanda magang leiba mayam du madugi posting do loina suspension tawraga agreement manung da handak kari gumba nasigi matam dagi nakhoi na si makha thana torpa taragadi masi Indian law gi matungina nakhoi si IPC gi matungina CRPC gi matungina arm check gi matungina aduga sumba mayam tongan ba ek leisi matungina nakhoi da book tawgani fagani haibagi intimation information pidana faribra hanagi pota related to case the fagalaga toribra ekoi da achoba samam nam focus ngasi Manipur praja miyamna masi yamna nakan napak thanaraga irang tholokpa mambusu election tha father kan ngasi tholai aduna Manipur gi oina di haujik sabchaba manung da leiba issue mayam singse masi gi manung da haujik kuki jo frupna Manipur praja miyam gi matak singnari ba pota mitai frupna Manipur praja miyam gi maut silakanda ngasi di masi protect tawda yade government khatagi mathau natte ekoi praja ekoi gi ithone na inklei ba youth na ha mayam amana makutta khulai phawda pairaganda lan ngak pa yoriba lan thengnari ba singse tongan ba manung da hai singaba political intellect mayam amana adugumba kuki fruki adugumba narco terrorist ki khang haiba mayam singduna tongan mi sum wahi mayam amana makhoi gi frup singsu pharaga thamamado makhoi gi asengba reality singdong asi mapan thola kanda volunteers sing na khun ngak pa tuagani aduga mogi kuki village volunteers sing khulai thadu e kan ngasi tawba hore ibase masi manung da political game sing manung da oira raina praja sing amuna chene aduna khona swai the high politics is not a dirty camp but politicians plays it dirtily habado swai da masi chummagadra adudi diapers and politicians needs to be changed very frequently hana ekoi English ki proverb sing the habado ekoi matam punamakta praja miyam ningsing matam yaure aduna makhoi gi hojik election gi ona pirakada manifestos mayam sing da makhoi gi policies plan program vision mayam ama makhoi gi madur yorokani masi gi poche lana trok matam da su chapchana law court thong thilakanda madubu ngakpa ngamdaba fulfill oiba ngamdaba ishana makoi gi affidavit ta masi aikoi tawba ngamdaba taragadi masi tawba yai masi punishment accept tawgani haibado handaki election je tawgiba taragadi madugi pot ma madu close am hapchilakanda praja miyam na wari lawdakanda Manipur leiba civil society organization stakeholder individual miyam pulap thingteng miyam pujilakanda simba pot kharadi koina hapchilaga madugi resolution da election commission of India or Manipur election commission da thazilakanda madugi yanaba matungina bot tawba chungani aruga natraba taragadi puktaw tokchanba pulepta lepsalaga puktaw pulepta lepna ba yabagi potala agadi Manipur ngasi mai cha ibzig hena mai je hena chakhala kana pura Manipur people mayam je tangoi olagane na ambrong ga roibuni chmai tumjike Tagasri Zakran yamna marik chumba yamna fazaba wafa mayama mathambikre ai mathang si Zakro da lakjege Zakro da lakchadringai da ko ngasigi dialogue ki live sibu yengbiba viewers singna ko ngasigi thamjariba topic sig mai leina ba fazaba wahang sing hangbira usung koi soidan lokhatege ai mathang Zakro da lakjege Zakoi gi huzik Zanasu Zakran yam fazana panbik thambikre akogi amhit oibada koi honesty transparency sincerity amadi kathokba leibak si kano taw haiba sisu yamna magdakar haiba haibna timba fazaba wahai mayam ama koi pukhat bikre
election se lakchani mase baza khoi tawge hairagadi masina khoi gi democratic justice se purakpa ngamgadori bra haibase masu mase hangdaba yadaba wahang ore hujik leiriba situation seida aduna haibadi masigi mandate se khoi leiragadi election tawrabasu kasu kaidabra na khali adu hujik thoiba khoi gi issue sing se mai jaiba issue sing se masigi matter sing se fajan address tawba ngamdaba pukhatpa ngamdaba law and order ge hairo taragadi khoi khanadraga su yare na thamjaragi hujik leiriba khoi gi current situation seida aduna ma phibam seida khoi election se dum tawshin gre na khalase adu रगदी मसे मफम चाब चादब हाइबसे कोइ नैनरग लेरे अनुंग लाक्चनिंग बसिना मसिना तौसिन गिबा तारगदे अवाब तारिबा प्रजा सिंग किदा मसिना बेनिफिशियल पीगदौरिब्रा हाइबा वहंगसे तौराक तारदेदि माइगी कनोसे आउटकम से हाइबदि consequences हाइबा तारे कोइ सुम नैनरबन साइ मतंग तो जा कमाइन थंबिनि होजिक लाइबा मवोंग सिदा इलेक्शन सुंजो सोइना तौरनी से एज पर द नोटिफिकेशन ऑफ द ECI पब्लिश तौरे मयामदा खंगरे हाइतारे खंगरे इलेक्शन की शेड्यूल तौरे और सीधा अखोइना लहुगदब रोल से साइ ममांग दजु आई हैपेन पंजाबदु अखोइ इलेक्शन जे थिंगबा ngamaroy अखोइना इलेक्शन जे अखोइ याउद्रसु कनागुम याउद्रसु लेपि बखर जिगा तौरगा थादागिबा मी खरना दुम थादा खरने अरोइदि अखोइगी मैतैगी नत्रगा मणिपुर की ओइबा अपुनबा पीपल जिंगी फंगदन लेरिबा ताबिदन लेरिबा वाकत मयाम से तांजी हाई तारगदी अदुनि ngसाइना पंजरिबा इट इज इन द हैंड ऑफ द पीपल मसे मियाम की खुद लेरे हैसी येंगसी अखोइना हगोलकबदगी सुम येंगी अद नरेंद्र मोदी सी वा करिमता ngang de मणिपुर वायलेंस की मतंगदा पार्लियामेंट वा ngang करियुंबा पार्लियामेंट खंगदे एनी मफम अमदा नरेंद्र मोदी की माइकैदगी इवन द कंडोलेंस मेसेज अमा फावबा पिरखिदे हाइतारे अदुगा यामना इकान कानदना मे थर्ड तौगिबगी कंडोलेंस मेसेज नत्रगा करियुंबा वाफम अमदा फोंगदोक्त्रगसु अदुगी मतुंगदा देन मे बी इन जून और जुलाई सब्जेक्ट टू करेक्शन को अदु ट्रेन एक्सीडेंट अमदा मी सनीगा निफु समथिंग सीगिबगी मतमदुदा मा मसाम बफम सु चलेबा मफम दु चलगा कंडोलेंस मेसेज पीबगतगी वानते लोइना मेडिकल ट्रीटमेंट देन अदई करीगी ट्रेन एक्सीडेंट दु थोन मनो हाइबगी तोंगान इंडिपेंडेंट इंक्वायरी को इन्वेस्टिगेशन टीम हमगा सेमदना मा मसा मंगनगा मफम दु स्पोर्ट दु लेरकान तवेबा अदु मदु तौद्रे अदुना एखोइना माना गवर्नमेंट गी मपा नि अदुगा ममानी ना मयाम हाइबनी एखोइना दि मदु हाइदे मा मसा मंगनसु हाइदे I am the Pradhan Sebak kind Pradhan Mantri Moutai Pradhan Sebak ni kan hai giba then yamna vocal oiba miyoyama popular oiba international gi leiriba leader mayam singi manungda quite for top leader ni guy na ton but different organization international organization mayam na most popular person in the year guy na award ka pi dana mingthon yam mayam pi dana toba Modi ne ado मोदी थबक तौबसी यादे मोदी ना मणिपुर गिदमुत केमता ngang केमता तौदे हाइरिबा मियाम सिंगसे अइना पर्टिकुलर पंदगसु मोदी की पार्टी की मिफमदा thousands of people have been gathering in the meetings of that particular governing party government पाइरिबा पार्टी की इलेक्शन की ओरो नत्रगा एनी तौब मतमदा अदुम पुल्ली मिसिंगसे what is the meaning of it सिगी मीनिंग जे कई नोसिने आई मियाम दंग जनिगिसी यादे हाइबम तंग तंग खंगन जी हाइ तारगदी अखोई चाप मानना अखोई सिमदी नंग अखोई तरोक्तबनिना अखोई जु सिमदी तौरोय हाइबगी स्टैंड से सबचान लोगोदमने अना मतम नमा अखोई गी हंदकी ममांगी इलेक्शन मयामदा इलेक्शन तौरिबा मी से इलेक्शन नते सिलेक्शन नि नत्रगा तोगान तोगान मखल गी वाफम मयाम अमा अखोई गी पिनै हाइ तारेको इलेक्शन की मतंग से मरमदी कइनो हाकना अखोई मी से मरोइना स्पेशली मैतै अखोई मैतै हाइबसिदा मैतै अमदी मैतै पांगल अखोई वैली द लेजरीबा वैली ने हाइबा इट इज नॉट अ वैली इन टर्म्स ऑफ टोपोग्राफी की सिचुएशन यंगदे अखोई वैली नते से प्लेचुनी थेन अमनी मसे हानसु माइजरमनी मरमदी ओनली 8% ऑफ द टोटल कैनोसिदा एरिया से जोग्राफिकल एरिया की 8% लेबसे कमाइने कोई मसी हिल वैली ने हाइदोइनो अदु लेते बदल लेरिबा अखोगी मनुंग लेरिबा मीजिंग से अखोगी मीजिंग जी वाखलोन सी इलेक्शन की मतम से योरको मतमदा मैरा पैरंबा मयाम अमा अखोइना हे अइना फागी तौजबनी जरा पाइखत खरे
Maya Pairam Bomaya Mama, Adagi Club Ki, Maya Kabajinjak Tingnaba Tora Bomaya Mama, Glass Tangat Cray. Haidana, a high giboko. Wakal Jida, election in Matango, Panida Karigumba, anesthetic over medicine ma. Drug Amatharaga operation Torum, but Obumatamda, Doctor Anesthesia Piri. Adumaina election in Matamjida, a quiggy anesthesia gumma, Hidama Tajan Raga, to Mina do Pantera Legiva, Aduga, operation Todo Miduna, Tony Matohan give us that Yabe Mo, the lady, question. So I'm a tangsidani. I quiggy, Miamna, Karamba Philip, Lorca the gay Karamba, whatever over the gay Hibagi, Podama Koida. Power riba, adu hojik shooting na wala riba. How far the people is sincere in the time of election. Masida kayam sincere oi, honest oi. Ilala na haibaya to makau ba ma candidate se. Madam you pithae daga sel niele adagi muscle power taure adu gula taure na khanga gachu khangi ba mido that is the great man or that is the good man to represent our people. Ai koi mo chin chab da ma si am phare. Nang boleh ke hai targadi mi halu gera drug lalon gera kari ke toge criminal o gera any kinds of nang illegal act tongning ba to badadi ai khoi gi wat na ba piu adu ngamagadi nang je afawa candidate ne na hai lai ba khoi da adu ma mayam do ne ba khoi khallaga assembly da parliament da khallu ne ba election matam sidadi election matam da dum khallu ne koi je pangthari rang sa ina je gi baina adu bore lo khana koi na pam ma thabuk chamat de tawrak ta ba hai tare moina kari gi no hai kanda ai khoi na pam da ba akta candidate na pam da ba akta ai khoi gi miyam na tawe candidate je senam da tingning de tingde ada dana tingini vote kaning bagi sine adu aina hajaning di as a leader aphaba lusing ba ma oige hai taragadi candidate singsina makhal amatagi sading tawoi da bani mingonda sen piraga vote lain na bagi natraga mayai ka pachinjak pijaraga natraga muscle power sin naraga igi vote phangni hai bagi wakhal se asi thadok ka dawne adu ai khoi leader sing na thadok te adu loina na leader sing ji marakta ai khoi miyam jingjina ai khoi candidate sing je thorak paga sen kyam pairge nang se hai basina first question oye aduna sen pai da mi intellectual oiba bol leming ba afa ba leba ge thabuk tor ko maya mamadi ngasi mak ai khoi miyam na khangna raba social activists hairo social scientists hairo intellectual then other high profile gi service to roga lakpa university professor then other think tank maya mamaledi hundreds of peoples afa leader or pa ba mi miyam layeba ado khoi na nong matam khoi da bole pu nang ai khoi lusing bani oigada bani haibagi wafam am to thamde aduna lepaki khoi ne he government pai ba na taga elected person jing na haibe he yawi noi ne ngang hi mayam do ya makhang ai sa na tv da te de ngang hi bo mayam do noi entang lepo adun thengna ji miyam na khoi do vote pirak pa ya bra yengo se hairi ado somdana tv da wangang ngangi ba khoi ju yaujari ko laibe intellectual ne na aphawa ne ngangi bo mayam si da pirak pa kamena nang ngangi dam sumi fai hai ba ngak tane nang aphawa mi ne na adum mi ma khan bagi tangai phadaba leiba do khoi ne he kau thwe ba adoi tar di aina he vote pu thok pai mong che ai si da kitang lak charaga intention jage ko koi je party amada la kanda party du na ticket pira kanda vote se lepani hai tana mayam da he khangali ngasi chu ai khoi gi INC gi candidate ama announce to re hai ta ko final loi hai ba candidate si party du na puthok pani miyam na puthok pani natte bojik si political party du na puthok pani aina political party sing sin su hai jani se political party amana candidate puthok pa matam da miyam na ya ba candidate puthok pai se yam tangai phade madu gi sanabi do khoi da ton ningi se akhoi gi atai toga valley gi nena mayam na hai ri ba district manga sida makhal meeting manga khatang tau se public meeting oina public meeting du da miyam gi ya ba mio ching khalla kana da meeting pangtho ga meeting manga sida khwai di hena miyam na ya ba the magi debate tong hala kanda what are the issues to be addressed in the parliament and in the assembly have hojigina parliament hairsi sida kari kari tawani mahang na chal kranda hayeng
kari kari hairuni kari tawgani nangna kari gidamukte election se contest tawi thokningi no haidana thokpa uji uji su kanogi presidential election of USA hojik chathari ko aduga hana sumaina debate se tawraga lakpa matamda miyamna pirakpa vote mayamna simadi yare haibagi miyamgi choice haitare adumaina lawraga sangchalakpa ngamdaragadi aikosi miyamna yaba candidate tuma du oiganeba aduna tadna hekta xyz nama putho thangdoga madu miyamda mongonda vote piro haibadagi madu atai meeting duna miyam china involve tawba ngamaktaba miyamna wakhal khanba ngamaktaba haibadi ngasai aina panjagriba factor mayam duna sel gi khangde amagi mayai ka ba chinja khangde amma khangde mayam duna thola kanda madu wakhal khalakanda afawa mido karambano khangedobno haibadu khanba ngamdabagi khudong sadabagi khudong chabadu lawraga koi miyamna khanba ngamjai khudong chabadu lawrakanda party sing na man ma putok pe candidate to kana bo honabada tawoidaba mayam tawre adu se koi miyamna khanbi ga dobane ai sai amchu panjagare aina repeatedly panjaning bada koi miyam se afaba thabak tongji haibadana yam yadaba aduga fattaba thabak tawbadana hen hainabagi chanabi ma leibadona koi ujai masi yam nungai taba haitare koi se adu sigi election se yamna very important moment ni koi da laiba mikup se masi wakhal mun khalaga khoi na thabak pangtho hodaba taragadi khoi na phaba mi hudama khalodaba taragadi khoi tungi future se Manipur gi se amu hena khudung chadaba khudung thiba ngakta mu khoi mangda tarakani thengnagani adu lena khoi da thengnari bi su mayam khudumena constitutional issue mayam dai khoi Manipur constitution gi provision jing da Manipur gi jelomi sing gi sebwar oigadaba provision hapagi tangai phadaba territorial gi issue aduga ethnographic issue mayam ma the foreign bodies in illegal immigrant mayam changapki issue population influx ki sumba mayam ma adagi khoida tongan makhal gi issue land law gi issue mayam ma leiriba adagi loina na khoi gi se culture gi oiba aduga tongan makhal gi issue mayam ma leiri khoida tawgodaba thamak se kodumane khoi meitai sing sanamai chaliba लाइनिंग चलिबा मीजिंग से हिंदू मैरिज एक नंगा सी फाव लुहोंगा लेरी अदुदा चनरिबा अदो अखोय गोयबा पार्लियामेंट नत्रगा असेंबली दे खोय पास तो तंगाई फदबा लेबा हाइतारे सुमाइना मयाम अमा खोय तोगदबा याम लेरी असेंबली दा पार्लियामेंट दा अदुना तोंगाना करी करी तोबगी तंगाई फदबा लेरी हाइबदुना तोंगानबा तोपा खोय डिस्कशन मदा दुम आई शेयर टॉप जगे चांस पंगगदी अदुगा अखोय हुजिक लेरिबा सिचुएशन सिदा अखोय इलेक्शन तोबा तारे खोय मिरेब लॉकथुंगनबा हौरे अदो एगदी political party ngai sem sana gre candidate ngai sem saba honare ai khoi miyam kayam sem sarge apaba mute khanana ba ai khoi miyam kari tawbam thokpage ai khoi miyam na kari kari tawda ge haibase tongan ba discussion amada matam phajana lawra kanda sumba discussion ma sinbagi tangai phadaba su yam chawna leiri alone khoi gi miyam gi khutta leiri base ai khoi khutta leitaba dawna he he अखोई दी माना हायरमदी नत्रगा अदुना तौरबनी अदाना तौरबनी दिल्ली दा नोंचुरगा मणिपुर दा सादिन तुपगी वाफम अमा अखोइने हे ngangnariबसे मसी थादोखनादा अखोइने करी तौसिगे अखोइ रोमदम लेप्सब ngamba self sustenance self reliance ओइबा self reliable ओइबा अखोइ इकोनॉमी सेमगतपगी तंगाई फदबा self protected ओइबा mindset सिंग अखोइगी निंखा तमबा भारत यावरबा सिटीजन अमा ओइबगी निंखा तम फंगदन लेरिबा अखोइगी hakpi matpi kraba hak mayam che masi tana na bagi khoi da piriba right mayam che it is in your hand in our hand ai khoi gi khut da leiri ba se ai khoi si nau si handaki matang che kwai gi yamna crucial loiba matam ni an masi da wareb la hubaduna ai khoi na mamang da joine he panjagi poinu da afaba maru khalaga afaba lehau da thaudana afaba maru sorry kan khoi gi nongju tha da lau pantha haidare ko lau pantha da lau ling ma tam da phau hun ma tam da phau di hun ma da afa ba phau di khalau dana ai khoi na horen lau lok pa matam da poinu da phau yam thokani afa ba cha thok leiba phau ni haina khallaga khaw ba chalu ba da phau thok ta ga de du gi ning ba kai ba du leigane ba so aina sida thamjaning ise ai khoi gi oija ba miut ama karam na khanga de ge hai ba se ai khoi khut ai khoi na loi ngam bani aduna ngasai gi तौगुमसी नत्रगा तौरोइसी हाइबा थबकसिंग अदुगा फत्तबा थबकसिंग असे अखोइ चाप चाना मदु थबोइन पांगथो मदुदै लापथोगा अफबो मिहुत अमा
याम अथुब मतमदा अखोई खलोबगी तंगाई फदब लई अखोई मसेन पुंजिनबगी तंगाई फदब लई मियामना याबा म्यूट अमा थाबगी अदुगा पार्लियामेंट अखोई मणिपुर की इशू खरिंग पुखलगा थबक तौब ngमगदब म्यूट अमा थाबगी तंगाई फदबसे हौजे अखोई मांगदा तादुन लेरे तौगदबक से अखोई ननी political party na natte khoi miyam wakhal tabiu hai base ai swain thamjage yam phase oza na yam marik chungba wafam mayam am thambi khre ai oza kiran da lak chading da oza ai gi question se lak ting da koi viewer se question am khakta ngal ko chege koi gi question si ko seram na bazandra thambi rakpane laingak pasina thokliba wathok sidagi bot na hena lui haina lauriba ekoi gi laingak ki karamba makhal gi laingak si karamba makhal gi wakhaloni haina longani na thambi re oza ai mathang da sigi kanu gi koi viewers na hang pirap question je sima hano ja ten nga thambi ro makhata ba question oza da muk lak chaki ge ai thamjage adugi matang da ai yamaro na kumago pakum yam phajaba ai jodum yengi mayam gi pire comment sing je ko dum kana tawna maram di प्रजा की वॉइस मैम जे कोई नंगसी नैना बता मथौ ताई अखोई इंटेलेक्चुअल सर्कल दा नत्रगे एनी सोशल एक्टिविस्ट अम होइना नत्रगना कोई याम कोरौना अखोई की एग्जीक्यूटिव डायरेक्टर एलएसआरएम गिने हाइना नत्रगे कोई सुबला ने एंकर ने पोंग पोंग तो दुसु यादे प्रजा मैम की ओपिनियन ऑब्जर्वेशन व्यूज मैम ताब द कले अदुगी पाकुम दे हाइजगे स्माइना नेवर फॉलो अ लीडर हु इज मोर इन लव विथ पावर देन पीपल हाइबदो मदुने अखोई नद्र खुमजनिंग दिको अदाय दai thamjage aduga politics is war without bloodshed but war is politics with bloodshed and mouth dang haram pot che swai da koi uji ningjang mathau tai maram de keno da democracy chapal lewak amadu mai thabagi right pibra अखोन सुसामपुर मिनी सेक्रेटरी कम्प्लेक्स मई थागिब डीसी कम्प्लेक्स मई थागिस कमाई थागिनो अदु तागरे अखोना महाराजा सिंहना 1844 1815 दा अहम बोइना मणिपुर पुसलेबु कुकी नार्को टेररिस्ट सिंह सथरिब लालोंग सिंह दे ngasi politics ta makan ani thongna aina ngasai politics ki pota keno da war ga khenaba pigiba politics is war without bloodshed but war is politics with bloodshed aibda hoji makoina war ne khoi tak sathariब se anu war se thengnaba ngamdaba mayam ama ngasi manipur live si kari maram gi no haiba matam da khoi government gi mercenaries मैम गवर्नमेंट की लेरिब मागी कनो सिंगसे चप चाना पॉलिटिकल इंस्ट्रूमेंट्स सिंग सिनब ngमद्रु सिनब मथौ ताई हाबन सुबलाइन थमजनिंग सेदना अखोगी अर्ली 1950s 1960 ता अखोई म्यांमार दा अखोगी वार जथौ मतम दा अनि छो फेस होना मखोई छि गसाई फर्स्ट फेस दा 1844 इन 1850 बुर पुसला मतुंग दा अरमाइन पुसलखिबनी अदुगा अहुम सुब फेस होना 8 अगस्त 1988 अदमाइना 1988 पुसल एन हाई अदुगा 2005 ता after informal ceasefire with Assam Rifle and Kuki militant group ta moish man tokyo man jong chance ro myam pusilagi ne aduga 2008 tagi di ngasagi chu haina government Manipur yauna sangiba aduga hojik aikoina government of Manipur na su assembly da warep on lawra kanda masi su je akoi praja miyam na abrogate togodam ne haiba pot tagi tawna bu honor e pot se makoi gi adugum kayan ba ek mayam do madugi pot ni hojik aina thamjani pon aduna hojik koina subla hygienic badi aikoina swai da tawan makhan gi lan lalong langjin mayam ma ngasi changjilak अदुगा अखोइना तसेंगना वार की टाइप में आमनुंग द अखोइ मणिपुर ngasi चतरिबसि अखोइना करम मखल की वार ने हाइगदोबिनो हाइबोबोक्ता खंगदा पोता अखोइ मणिपुर द हानदगी प्रजा मियामना मालेंगे मियामना विटनेस ओरगा मणिपुर गुम काश्मीर गुम खंगना लापदा इंसर्जेंसी वार ऑफ इंडिपेंडेंस और वार ऑफ लिबरेशन सिविल वार हाइबो पोतो याउदगजो अदो आइदा लापदो हुजिक्सि सिविल वार लाइक टाइप सिचुएशन ने ngasi मणिपुर लेइबसि मसि थेंगनाबदा अदो तागदी आर्म कंट्रोल एंड डिप्लोमेसी दा एसेंशियल स्ट्रेटजी फॉर स्टॉपिंग वार ना मख यावबदो स्वाइदा गवर्नमेंट ऑफ इंडिया मणिपुर स्टेट गवर्नमेंट मधुगी कनोसी रोल से मसी से एड्रेस तो बहुत लौ खटपा मथौ तारब्रा मधुगी ngसाई एब्सोल्यूट वार नत्र इंस्ट्रूमेंटल वार हाइसरा एनी पोर्ट नत्र कॉन्फ्लिक्ट मैम सिंग से लोशन होनाबदा मसी पोर्ट मैम सिंग से मसी तब मथौ ताई अदना मसी वार मैम दे खोना ngसाई कोल्ड वार अदि कॉलोनियल वार प्रॉक्सी वार रेंज वार मैम अमा रिलीजियस वार अदि मधुमा मैम सिंग लेब मैम दो मधु स्वाइदा काउथो कान होजे एकोइ मणिपुर दा एकोइ ngसाई याम कोरों हाइफेट पन ब होबिग्रे एकोइ एमएलआर एक्ट 1960 से मसी से एकोइ नन लोकल सिंगना लमजे लैब याई यादे हाइबगी प्रोविजन अमते याउदबनी अहो मैम लैरिबने स्वाइदने एकोइना एसटी रेस्टोर तोबिरो शेड्यूल ट्राइब की स्टेटस फंगन बिरो लैंड प्रोटेक्शन फंगनबा सि तौनबाइना मैम अमा अदुगा एकोइगी गाथोक चबा यानाबाइना हाइजरिबसे अदुना एकोइ मतम अमा एकोइ ब्रिटिश सनरम मैम अमा ब्रिटिश की मतम दसु ब्रिटिश कॉलोनी एरिया मतम सु कोइ आईएलपी उजिक हाइरिबा अदगी एकोइ सनरको मैम जिकी मदुगी ईस्टर्न बंगाल फ्रंटियर रेगुलेशन एक्ट 1873 मा तोन एकोइना लोइनमक निंजंग वन
नत्र अदो हुजिक इकोइना एनआरसी इम्प्लीमेंट तौनवा हाइरकपा सुम मयाम सिंगसे अदगे फ्री मूवमेंट रिजिम थुगारनी लेहलरोय हाइरकपा अदगे फेंसिंग खाव हाइरकपा अखोगी टोटल न अखोगी बॉर्डर से नॉर्थ ईस्टर्न स्टेट्स द लेरिबसी अखोई 1645 किलोमीटर्स कुंबा गे अहोब लेरे मणिपुर चंगछले म्याम से मदुगी पार्ट अमनी अदुगा मणिपुर खतंग ओइना ngasi मणिपुर ग भ्रमागा ताइने से 380 किलोमीटर्स होरगा लेयबा सिगी लेय पोट म्याम से मसुंग म्याम सिंगसे अखोई ngasi di mayok na bangam lakpa potni aduna sigi mayam singse tawrogadi khona wrong interpretation mayam ama interpretation wahan dokan ba matamda yamna lan halagadi masi yamna kaino tawba lan ba pot ama wahan thu oibu matu lakani aduna khoina hauji khoina constitution of india na pidi ba khoigi manipur gi yengse article 371 si harasini ko madugi pot da khoi kari yauri aduga article 371 a da kari yawi b da kari yawi khoi ji yam kupna madugi pot to naina ba mathau ta bane aduga manipur se 5th or 6th schedule da ju yaw da lam mani adra manipur gi magi schedule area or tribal area have port 6th schedule gi pot to kamaina manipur swai da smaina khoi gi keno se sanaga doino adu ta ga di khoina 5th schedule da ngasai gi article 244 clause 1 da piriba madugi provision as to all administrative and control of scheduled area and scheduled tribe over area in 10 state madugi manung da su manipur se madugi pot sandabani aduna 6th schedule gida article 244 clause 2 gida aduga and 275 clause 1 da administration of tribal area in the state of Assam, Meghalaya, Tripura and Mizoram only in a yawne sigi pot mayam yaw bo koi manipur yaw dam ne kamaina akhoi gi land protection phangdoi no ba adu tagadi mapana gi sangchal ai ba akhoi nga sai gi UN gi signatory ju ba India oi UN signatory oi dirbe India se sei sa kai no ai kan akhoi na refugee kano da convention 1951 aru refugee protocol 1967 signatory oi da lewang ne ba India di aduna makhoi refugee sing foreigners sing jaga Manipur India da laibagi madu keno leite makoi loina deport togodabani adu ngarang nahan koi ngasi numit khregi mamang da manga time mamang da government of Manipur na maji instip law kan da more rom da gi toroga helicopter nga puraga khara thadok na ba deport no to honra ko do madu nga nga ki oiba pot man bam ga praja myan mo si unbi gno chap chana Manipur da laiba mayam sing changjal laiba thomjal lai mayam se ngasi displaced to holiba mayam ama adagi koi inmate mayam ama koi gi land general inmate mayam se kana na wahali bno haibse mayek seng ngasi oiraga lairi si gi settlement ma tau thok ta na polling date ame announce to pas di ekoi da seng yam nuai ta mayam ama ekoi da dum phawi aduna sigi posida mayam ama na ngasi dum ekoi ta seng na haiga di ekoi gi lan loidraga su vote na maruni khallabra haiba lila ama sanadrobra manipur da haina mayam dum hainari aduna vote bolai chuba mayam gi di yening hunba thane na huji launaragani haraunaraga leiramgani maram di kaino na lewang na lewaki ni aduga hujikti ekoi gi yugi na taga juar gi khutpai sel walaroi aduna haiba gi asida dum irak narga thamba iram dam ngasi oira abnina yamna aruba potam boy aduna chumba polling date laug matanda irak narga leiriba sel na leiraga satpa yaba se ekoi yamba koro da ekoi da lupa lakh am lakh tara pirus nang si bos thado haiba gi thadar way ai apam aningba botor amgi choice right chap chan exercise roga adum thadagi neba sumba mi khra masing hengatna ba ngasi de koina madu koina kano to mathau tai awareness people su mathau tai masi pibang ngamhau da taragadi akhoi manipur si ke am thina handaba thakta legi gidi ga ganda akhoi nga sai mamang da haijagi bidne ba akhoi gi never follow a leader who is more in love with power than people have a pot to masi ojik ti akhoi manipur ayam bana loina power pining pot mayam ama adugi pot la abani na akhoi nga si adumba April 19 amadi April 26th pangthoknen tori ba aduga seju face se ani tu pirak pasda ani da ahum thona yasal like pot leire gain to buje swai da akhoi tongno iba aduga man ba lila drama man ba mayam akhoi na ura iba pot mayam sing sida akhoi tasing yam nungai ta amuk di phawi adna copy paste what's mayam ama akhoi illegal immigrants sing na chatharaga akhoi democracy da akhoi gi yelong magi athra lana halakba arigi akhoi na akhoi na tong dong motor po ya bagi phibum da ayaba pirga thadok ko man ba dum leiba sumba sings di akhoi yaraga di khara makhai lepna ba ngasi gi lengak na su masi hona bi da ba taraga di akhoi tasing na haraga di akhoi praja singi kaino se di people sing se di akhoi tasing na haraga di kari hai tare jum amamba jaga ma da dum namjal laga thamakanda angan ba man ba pin drop angan ba mangan man ba chet ma thadorok podu da dum punamak nga lagadra masi amamba mayam se awaba mayam ku ol draina ngasai politicians sing na thakdar iba pot matang se thangdar iba pot mayam se masai dum irak naga lang se thuraga leigani aduna ekoi taseng na harigadi ekoi hujikti ekoi haujik si ekoi na Times of India da wapum khara madu pallakan EVM gi matang da su khara mayam praja miyam gi da utkhiba khara leidana ko mamang da
adugi aranba asoiba mayam ama sumba mayam su aikoi tasengna harigadi hauji aikoina masi khanaba naina hobo mathau tai aduna Manipur State Election Commission gi aikoi election commission gi kano da mifam mayam pham kan da aikoi sina election code of conduct ki matang da su aikoi chap chana maji magi model code of conduct effectively immediately chana ni kana lauk thoki ba aikoi march kun ana haibu tai aduga effective chana ni na kano ki election chief election commission of India haibu de main sum muktai hoji ki 18 lok sabha election mari lena aduna masida prohibit government from making any new policy and decision haiba poni aduna marak sida adum tasengna harigadi kari haitare adum loan na thabak loksalakpa ale loan na kano hapamba debt packet toba adagi sumaina mayam ama dum chanai ade debt packet paisa kai thokpa khotpa department mayam ama adum thengnagi da nate sumba mayam sing se yadana ba mayam ama chap chaba lok mayam ama se aikoina koi praja miyam na su madugi potu yahande ikamani yahaloi jige haiba posi koi huji dikhan mathau tai aikoina government ama leirabani aduga government sida aikoina thajaba pirabani haiba matamda thajaba pitho kan aikoi ge lengak sasan jai manga gi aikoi sumaina thabiba poto jai manga du da aikoi ta sengna aikoi punamaki mompham oinaba aikoina yatpiba lambi oina yatlaga thamagadi aikoi ta sengna ipai pu sing yaktagi aikoi gi the mokoina chalam liklam mayam buk chatpa inbangam da bai mathakta ipai pu sing dugi mamai da amubu kali haitare amubu tension badona thoga laigado thokthok mayam sing se ngasidi yam thoe aduna aikoi Manipur gi oina di aikoi election se hauji ki situations da burning present problems da di aikoi masi aikoi praja miyam na amatoina lepmin naraga na mase boycott thokthokti chumraina khale election boycott to ba habase logi miyeng da lan ba wafam sing aikoina ngang wi si yade habide leram ba yai adu aikoina swaida article 19 clause 1 sub clause a gi right to freedom of speech and expression do aikoina sin amatam da lan misuse to gi habi wafam da nate but the term boycott kari yauri boycott si kari marungi no aikoi da lady dependence si kari no aikoi da lady setback si kari no aikoi ngasi boycott ton mi wakal laiba marum kari no boycott means madu thadajara roi thadara gumsi aikoi thogum ji haiba potuni masi yai khai ba thugai ba violence destructive nature na tabada aikoi gi sabchana masi aikoi gi lobum to ba aikoi gi peaceful oiba way da peaceful oiba method da aikoi gi piriba makoi gi constitution gi provision manung da laiba da jaga kharana phajana ingthi jana sin ba yana thamba jaga kharana protection safeguard phajana to da jaga dan pot ama labani aikoi ta sengna Manipur di India ki constitution chanadringai da masa ki constitution leijaba masa ki lengak chalai jaramba adugumba ningtamna leijaramba pot ama oirami adubu adumba merger agreement gi matung in 1949 gi matung da India da merge tawraganda merger agreement gi manung da sign tawnaraga yawu pot bokta ningthi jana perform tawraga aikoi gi right chingche deliver to bungam da jaga ma oina aikoi ngasidi Manipur da leire aduna sigi posida central amadi state animakna ngasi praja miyam da apang siba aruga praja miyam da tasengna chairaga thamba potudi aikoi tasengna mai asak pase aikoina utna waina phina kuina kopaga thammu yarwai adum chakhalakani habagi poto masi aikoi center amadi state na kangbi bum thoi aduna aikoi gi political minus launa ba political powers khara exercise auna ona bada tasengna praja miyam gi oiba wakhalon ihul amata khangdana thabak to taragadi aikoi Manipur se ngasidi adumba malem gi chakhatlam jen marakta ngasi ju maning hanba hore amuksu hena maning hallagani hana ai lawi even for example yango ngarang nahan guji chathariba 10 gi exam chathare masi marilena de lobi gnu education su adum dakar oi habidra ina kitan question jarake tawbuni manam di yango 10 gi exam da grading oina khairagani aruga ta sengna satra singi makokta anxiety noaita ba pen da ba competition gi adum awa ba leitana ba makoi grading system da ekoi baka haidoga first second third khalaro ka harak potse competition yaudro pot di masi gi potse exam da su first second third haibo ta cheng larik honazarga leiba kangu di masi jo ningana pot moi masung masi ekoi Manipur da atoba jaga torom bai malem gi jaga da su chakot pasing da aduga India gi jaga ta ekoi Manipur da si yokchalak pase aikoi ta sengna mapung phadri pot amada ta sengna ekoi gi upal mapung phadri base pi ingai da di sanna karina huina hangdongna ani pot amana external force thirek ba kai bi oba masagi mau lep tengai matam da di Manipur si ta hunjaning da bani aduga mapung phara matam to body mapung pai uji quality education ate Manipur da quantity education ena mayam am leibe ko uraga lawga laksam nak machu nungai ta fawe adu summa mayam si word di ekoi say for example ai jaju footballer ne ekoi sisibin mayam jahi mayam am kaurami yamna haiwa hidaba international level ekoi chana ba chachare adu ekoi si football ama competition ama tawrni harakanda no ki winner runner khallaroi ekoi puchana sana roi laiba team mayam se aduga nokoi mayam sana bagi manam am di soina participants saduge pirage high film da laga di ekoi competition do only the aiga takoro gi team sana ro aiga surbala gi team ngak sana ro gi excitement do di player mo na phangbi ai but adubu competition da aina
ताखोरोगी टीम से आई टीम ने हेली ताखोरोगी टीम ने इंगोंदे हेनग्रे सुरबुलाई टीम ने हेनग्रे हाबदो खंगदबगी पोट अमा लागदी अखोई होना जमन कयंत लै ओय अदुगा होनानिंगबगी पोट हंदरकने लौई अदुना सिगुंबा कैबिनेट लौगिबा डिसीजन के से अखोइना होय छात्र की संस्थान मयाम सुलरी मखोने मदु खलंगनी लाउगे खलंगनी लाउबो ओरंबे याय लेबाक से इशुन कन तो अदु लावन जनिंगे सुमो मयाम द कंपटीशन द तसेंगना अदुम चप चाना मोय कंपटीशन यावरकांदा मखोई मकोक मथंग थाबा हाइबा पोट से थाइना ममांगै मतमदगी हौना अदुम एनी साना खोनबदो ओरो लारिकी ओरो हिरमदो ओरो एनी पोट द मसी चनरगा लाखे पोट नि मसी पोट सिमदी आई थुगाय हनिंग दे सिचु अदुना सुमो मयाम सिंग अकाय तो मयाम मचेत मचेत मचा मचा सिंगदगी थोलक हौरपजगी हौरकांदा मणिपुर की ओइना नत्रगा मालेम की ओइना अदुगुंबा चप चाना एखोई कनो से एखोई जगह से एखोई फिदामा कनबंगमदना अहोब ngata oiraiba akai atoi ngata tholaiba nomo nomo gi soksel laiba nono kaithariba se sumba machet machet kaitharakiba machet machet khoropodagi sodum oigane na khalli adum tasengna leiwa kini larik kini natraga samas kini natraga na any pot amagini na khona jaba mayam amasu mangna khona jaba singduda puning thogot pidabadagi ninghanna dana adum madun nallakanda ningba kaina adum leigiba mayam ama yaudaba nate adu sumba mayam singse ningba kaidana bagdamakta aikoina haijaningba sengna haragadi leiwaki mapi mapane na mayam leiraba so called elected representatives sing elected members sing na karigumba lamdam masigi natraga makhoigi adugumba privilege sokpani haigadri privilege solagadi madu first priority se karino oigani haiba pot masagi moral responsibility lobo ngamgadri bese aikoina well educated person natraga na laishu yauba लारिक हाइरगसु लाइसु यावद्रदि यारोय एजुकेटेड इलिटरेट एन ताम तौजरिदो लारिक हाइत्रगसु लाइसु यावबो मयाम अमा ngasi लैवाकी ओब मिहुत लैवा मियांगी अदुगुंबा लुसिंगद्रब कांगु सिंग मथौ ताई अदुना एजुकेशन सिस्टम अरोगी एनी इलेक्शन की पोट मतम स्वाइ लाकपजदि सेक्टर अनिसदि एखोनि यामना सेक्टर इन ओइबो वाफम नते खंदोगा जोय जोय जगाजना प्रायोरिटी पि वन अदु प्रायोरिटी पि गदब ख्वाइदि टॉप प्रायोरिटी न थंगदब एजुकेशन सेक्टर इलेक्शन की मतम मदुदे इलेक्शन अमदि वोटर सिंगी मदुगी मरत लैदगदब मरि वोटिंग वोटर सिंगी राइट अदुगा इलेक्शन की लेपिदिब कांगु सिंगना वोटर सिंग द चिट तौदब अदुगा तसेंगना हाइगदि मिनमदब अदुगा मखोगी मैनेजमेंट सिंगजे nga फजनब लान सखिगदब पोट मयाम अमा मदुगी पोट मयाम सिंगदो मदु तौविदनब मदु आजु कैसे अपील तौजगे अदुगा लैरिब इशू सिंगसी थैदोखिनब डाइवर्ट तौनब पोलिंग डेट्स अनाउंस तौरपसे मणिपुर गोनदी ओइगद्रा हाइबगे सिग्नब लै अदुगा एकोइ स्वाइद ngasidi narco terrorist singna illegal immigrants singna so called aina haijaba habitual liars mayam singsina minai macha mayam kaina tam tawi masi akanba wahidi wai do isagi londadi masi kashu nuai taba taba mo oragasu adu english ki phajaba londaga haigadi yam phajaba wai na dum minai macha je term taw handokhu sai koi yam kanna kanu oijadabani na english haijadabani na haib tare madu ai haijara roi isagi londa haijabani aduna sumba minai na mapu saningba minai macha na masida lamji kallakanda mapu mayam hana mapu tanthonu honabado kaidongoida mang oiroi mang phau naroi yaragadi khut thangatpi hauro thangatpi ba hauriba ngasigi kuki khungakpa mayam ama local volunteer mayam amna ngasi lan capture roige nakhona lan kap ekhona lan kapaga akhoi bu thousand biriba injan biriba civil society organization gi leaders mayam ama akhoi bu tawir mayam singna taseng na gari nungni phajama tonga leiba yung kai nongai leiba akhoi na apum sa khara pijal aganda lan kapalaga thamai khoi masi ekna ba taba kaina wakhal tara ibase tam na taseng na mioi bagi wakhal chenba hui hangdongi natraga wild animal singi haib tare aduga lamaki sa san chengadaba wakhal chendaba migi wakhal chenba kangbu singdi mana toruba aranba mistake to masana realization adum lakani ngasi lakpa hurusinga aduna bhab tabi horo bhab taraba mayam singdi matung ilaga sign da tobiro natraga phajana hando kana tangdule ta punsi manipur je hala matungda election poll date laukthokpa announce tawda election ga ningthi sana nakhoi adum da injil laga thogjal laga ga nakhoi bu aranba mafamda makhoi na se nungai na AC room da phamaga nungai ba charaga natra mapan gi atopa state sing nungai leiraganda nakhoi swaida morak nangchang morakta aikhogi da sena khulai phalaga na thwai kubak ta hapakanda buffer zone kan jol authopiraga thamaga nongoi puka ta khanba na sabu so dum miyam ge dung tin sifam oiba lukha kom hen gi phim da leiba poto masa masa khandar bi khandara kanda mayam ching do ngasi bhab tara ban khoina lusinga kanda ta sengna haigadi both side animakta ngasi umkhatnaga leiba do aikhoi mitei community gi khulngakpa aruga ta sengna local volunteer mayam ama leba nungsi mayam ka sengna changjal laga mai thaba khut thaba mi hatpadi kaidongoi da hauni thajade hauju hauramoi hoi mayam chamada karan duran do amani yarak paisi noi da chawni ko yawni adu noi da di chamada 99% na madu wakhal chel leibo ngasi na khoi khara parces khara thola kanda ta sengna ngasi khut thangala kan khoi yaroi haba poto amuk hana na khoi du changuranu adu changdaba na khoi dagi example or kana manipur se ta sengna hagadi illegal immigrants narco terrorists aruga drug mafia cartel dol mayam ge makut
खुद नखोई लेते नखोई नक्सा की लाइफ तो प्रिंसिपल अमगी मखा द हिंगी मणिपुर की अपुन की सक्तम मणिपुर की खुनाई थुगाइनब नखोई याउदे हाइब पोतो याउदना लांदना अखोई लंबी में चटके तौरे हौरी चुमथोक चरे हाइब की तंजादो लौबी हौरो हाइना आइगी अनिसु राउंड की अरोइबने सुमाइ थमजगे थगचरी याम मरिक चुमना याम फजबा फो मयाम थंबीख्रे ओजा थगचरी अखोगी चिन अखोगी प्रजा की मिहुतनी न थोलइबा अखोगी कनो सिंगसिना लाउरकांदा लेबा की कथोकने हाइबतु तंग नतबा हाइब तारे प्रैक्टिस वइना तौबसिसु यामना मक तंगाइ फदेदुना अखोई स्वाइस इलेक्शन सु नक्सलाबनी सिदा सेमदोक होबसिमसु यामना दरकार ओयदुना अखोइसिना मखोइसिना कदाइ फाउबा मतेंग पांगबा ngamgade हाइबदा कोपुना प्रजा मियाम अखोइना पुना मसिगी कनो तम लौहौसी मथंग जोजा आई ओजा क्राउड लाक्चनिंग जोजा अखोगी से व्यूअर सिंग देगे म्याम पुखलाइबा हांगसिंगसे ओजाना सु ममांगदा अखोई मयाम से करी करी तौगदगे हाइबसिमसु खनगदबने हाइबा फमसु फजबा थंबीख्रबने अद अखोइ से पैसादा लोइना लेखनी मियाम से ज्ञान ताबा वाली हाइबा अखोगी कनो देगे लाई सय मतांगी रोजाई मतेम तंग पंजरमदा अखोइ हंदकी कनो की लोक सभा की इलेक्शन सिदा अखोगी मैते के हाई तारे असेंबली कॉन्स्टिट्यूएंसी निपान अखोगी नगा की तरामतोय कुकी की मापन से तोंगान तोंगान बा कनो सेदा अखोगी मैते की से मोर देन 30,000 हाइबा तारे अखोई displaced person in CC Puda, Kudi, Toratan Puda, Kangpupida, Tenopol, I am a most relief came the Moga Tada and Bagi Sam Sabagi from Simakanum lady. So I'm a tank data equimitting Hibatari, over Wolamadi, Seda, Aquigi, Laudure, Hausiki relief came the Tada Gadarum, then I had among the Kuimaning Tamnanium to Matada, Ting the Namatan Park number, Mamma among the Hanabosa among Tada have a second hand to do Paludras from Kangalabani. So I'm a tank data, Karamhaina Hibatari, Aquina. 60 पैसा चलनी डिजाइन चलनी कान हाइब मतंग किदा कोई मेन पावर लाकदोरी Manipur प्लस हंदकती कोई कनो से गन की कनो से सिमसु लाकन हाइबे कनो मैम से दुम हाइनरग लेबो वाफम ने नो नत्रबनी साइ एरिया सैदा हुजिक अखोगी करंबा मतिंग लेबा मिहुचे खलौनबै दमकता अखोगी इशू सिंग सी पुखतला कान फजन एड्रेस तोब ngamgदबा मयक सिंग ताकपा ngamगदबा अदु मतिंग लेबा खनबै दमकता अखोगी प्रजा सिंग किना करम करम बे एरिया दा कोइसना कमाइना फोकस तो होनिंग हाबदो साइ मतंग दा अरोय बनो जा टेंटन थंबी मैम से हम करी हाइनी हाबदा यामना एलर्ट ओइबा अदुगा विजिलेंस ओइबा मा संगे खोइसे याम सिंगबा वखन बुन खनबा म संगे नंबर 1 अहनबदा थोरिबा कैंडिडेट से करम करी इंटरेस्ट थोरपनो हाइबसे खोइ येंबा याम तंगाइ फदबा लई अदुगा लोइना माना तोफुरप थबक हाइतारे कैंडिडेट सिना करी मखलगी सुंबा सेंजा सेन तुम येनबा खोटपा तौरे नत्रगा से मयाइ का बसिंजा पु पिजरे नत्रगा मीसिंग सुमायना खोइगी मुझे हाइबीदनी खोइ कनोना से आम पाइबा मी इलीगल आम पाइबा मी ngaiना सिनरगा मसल पावर तौरे का हाइबत एक बार ब मियोइ सिंग सी ai खोइना मुझे वोट पिरोइ दबने अद सुंबा मखल जिमा दे लोइना इलेक्शन एक्सपेंडिचर से खोइगी मसिदा खोइगी इलेक्शन कमीशन ऑफ इंडिया सी मसी तौसनबा ताटपाट ngakतगी हौजि बौ तौर लाई हाइतारे मसी मोइना हाइरगदी अतै अदरवाइज खनबा याय मखोइना लेपिबा मैक्सिमम expenditure that may be 20 lakhs for the MLA 20 lakhs se hena adum sina bada kanam da phangam de senjen bada isya gi mimdana senjel mena pharga disqualified to ki base Manipur khata te India da leite what is the function role and function of this ECI moi kari lerige moi intelligence adum rikshon khre aduna masida makhoina piriba certain code of conduct side tare ko election gi code of conduct lapu matamda si tawba yai natraka yade ka haiba election candidate ama tawdaba adu tawroidaba mayam ama thamise sumna maming goina thamba haitare adumaina lei aduna khoina wakhal mun khalaga ji matam lei tramina tena thamjaning base ai khoi huji huji kari tawba tage haiba wafam se lakpa matamda masi ai isa isa je hana utang sengtokpa sanctify to ba mo thau ta ai nga si dagidi ai gi lamdam se nuksiba imale bak se nuksiba mi mo oitargadi sumaina lan na tawrokpa mi sing natraga lamdam sigi leibak lehaugi amari lamdam sigi issue mayam pukhalaga thabak to bangam moidaba mi singda sen panam pi ge harasu ai gi party gi ne panam nuksiba oitarsu ai kuina ai party du yaure थादोक ngamdre hai taragasu lepak chi nungsi gadi lamdam je nungsi tardi ipurup chi nungsi tardi ai gi loinamak to thadog maduda vote pi gedabne ai ki music khan gedabne awna te khoi party gi ni hande da yaw la khoi party thadok mangamoi khoi party na khwai han phabani ada khoi party sina
तौरींगे अखोइसे अदुम यागदबने हाई कमांडगी नत्रगा अतोप अतोप इन्फ्लुएंस मैम अखोइ अदुम चटकनी अई इसागी डिसीजन इसाना लौरोय ना सुम खन तारगदी अखोइना पाम इलेक्शन दु ओइररोय चेंज थमजनीसे अन फ्री एंड फेयर ओइब इलेक्शन हाइसिदा इसागी वखल न खंजरगा अई इसाना सिमदी अई तवम थोकबनी नत्रगा सिना तवम थोक्तबनी हाइबसे इसाना खल्लकनादा तौबियु अखोइ भोट थादमिनसी हाइबो वाफमदुने अखोइना लाक्चरिसे अदुना मसीगी वाफमजी लाकपा मतमदा अखोइ मणिपुर की लैरिबा कैंडिडेट सिंगसिगा अखोइ की म्याम से अनिसिगा की मरक्ता लैरिबा इंटरनल कॉन्फ्लिक्ट म्याम अमा लैरि सेन पुथोकपा ngamdaba अखोइना सेन पीदगदी भोट पीररोय खनबदगी सेन चाउ चाउना पुसलुरगा सेन जे थादरोगा भोट कार कांदा कारब मतुंगददी लाइव फंड खुदिंग नत्रगा एनी म्याम की तौदो थबु खुदिंग से लोइन दोक्थोगा मसागी ओना तौखिबा मरन मथुम वेल क्रिएटर ओइखिबा हाइतारे मरन मथुम मयाम लेपसलगा करोड़पति गाक्ता ओइखिबगी मोंग नेबा खोइ लाइसे अना खोइ खुदा लैरे म्याम की खुदा अखोइना लोइना ngami म्याम न खनबिगदौसी सॉवरेनिटी हाइसी अगी निंका तंबगी हक से अगी खुदा लै अइना हेक चुमना तौरबा अइसिन हेक चुमना तौरादी अखोइ म्याम पुनमक लेबाक पुनमक फना तौमिनगदबनी अदा अइसे हाना चुमथोकनबगी खुनोंग चामो हंतकी मतंगसिदा नन्ना लौरसी अदुगा म्याम गे ओइबा अपुनबा कई तौबा याय हाइबदुदी इलेक्शन की मतम जुवालीबनी अखोइ पुनसलकांदा कई तौबा यागे हाइबदु अखोइ पुन्ना तौमिनबा अमदि खनमिनबगी तंगाइ फददु लैना इस्फाइ थमजगे थागजरे ओजा याम फजबा वफम मैम थंबीखरे जे लोसिलपोइना ओजा किरन दौजान सु तेंतक थंबियो यारोइबा क्वेश्चन ओजा लाक्टेगे ओजा अखोगी कारसु काद्रसु कइमता इफेक्ट लेतबा हाइबा तारे अखोगी वॉइस कइमता रेस्ट तौबा ngamdaba अदुबा मिहुनेन थागतपा तारगदी मदुदा अखोइदा अदुम हुजि उरिबसिने अदुम सिगी सेम कनोदा अदुम कनोसा हलपै फेम अदुम लैदुने अदुन हुजि ओजा अखोइजे अकी अखंग हाइबा तारे अकी अखंग सु ngai इरांगिसु लेप्त्री अदुना अखोगी बोटे फजना पांगथोकपसे ngamdoida अदे पांगथोकपदा अखोगी क्याम कनबा अखोगी सिक्युरिटी पॉलिसी ने चिंग लाकदौरिब्रा हाइबसिसु अदुम हंगबा याय अदु सैदा अखोगी अपाम मिहुसे खनबा ngamगदौरिब्रा का हाइबसिन सावैसे ओजा अखोगी अरोइबोने तेंतक थंबियो अपाम मिहुति सुरबुला हुजिक तगिना मतम याम सांगबा मतुंग फावदे हुजिबोक त लैबा इखोइना उजरिबा मियंजिरे खनबा सुंगम ngamगिरोय नाइ थमजगे मरमदि हुजिक लैबा पोसे डेमोक्रेसी पगी मिंगजिदा डेमोक्रेसी की मिंगदा अखोइ तसेना प्रजा मियाम से खुद खोंगदि पुंजलगा पुरा थमगांदा हाइ तारेको नंगी अपाम्बा दो तसेना राइट टू फ्रीडम ऑफ स्पीच एंड एक्सप्रेशन आर्टिकल 19 क्लोज 1 सब क्लोज ए द पीरी नसागी राइट नि नंगी अपाम्बा लाउरो थमगा चप माने तसेंगना हारगदि अदुगा अमुक्सु खुद खोंगदो पुंजलगांदा से नंगी ओइना लमजेन जे 50 मीटर रेस 100 मीटर रेस 1000 मीटर रेस की तोवान मना मैम थमे नंगना सिरैसदा फास्ट तारगदि मना पीदोइनेना खुद का खोंग पुंजलगा थमगा तसेंगना लमजेन चेलो हाइबगुमने हुजि लै पोसे अमरोमदा याम सांगना मुक मिट पुंजलगांदा था तरा हेनबसे ngasi marathon lamjen ama प्रजा मियाम से डेमोक्रेसी मिंग द चलहलगा लाकपने अदुना एखोइ चप चाबा मिहुत अमा ngasi हुजि खनबा ngamgani हाइबसि एखोइ हुजि थाजदे अदुना तसेंगना दी तसेंगना ओइदा पादबा मयाम अमा लैटेंग तौरगांदा ngangaga wahi phajaba mayamna प्रजा मियाम की थमोइ कमाइना सुमसिगे अरुगा प्रजा मियाम की सेंटिमेंट कमाइना कंकर तौरगांदा एखोइना तसेंगना सोइगिबा लागिबा यावो मयाम सिंगसे एखोइ तसेंगना हारगदि कमाइना प्रजा मियाम दा मसिगी पोसे सामथोकनो करी तौजिगे हाइबा पोत दंग खल्लगा लेरगांदा डेवलपमेंट के हाइबा पोत वाफमसे अमत लैते अदुना एखोइना ngसागी पार्लियामेंट्रियन अमा ओइना करी थौ ताइ पार्लियामेंट्रियन अमा ओइबा तागदि आइना तौगदबा आई रोल सिंगजि करिनो रेस्पोंसिबिलिटी करिनो मोरल रेस्पोंसिबिलिटी से क्या मथौ ताइ अदु स्वाइदा लिबर्टी इक्वालिटी ह्यूमैनिटी जस्टिस करी मरंगे ngasi फावदा फंगदे कॉन्स्टिट्यूशनल सेफगार्ड कॉन्स्टिट्यूशनल प्रोटेक्शन fundamental rights natraga any human rights valid tawri tawde khoi manipur da mayam launari adudi ngasi fawda pangiba manipur da lakpa lengak sasan singsina manipur praja miyam ge ba yamna exemplary oiba aduma pot kari kari tawkhre praja miyam na hangan hangan uji yenga kupna ne no thau tai hauji paliba sarkar ga tagi maran ne hana ai khoina haibasu langani aduga mamang da pangiba sarkar singna yamna fatti haibasu langani matam gi sarkar singda sumba weakness mayam ama tholai pot se karai dagi no haiba matam da makhoi ga praja ge marakta नगदब मरी सिंगदो सब चाना खंद्रब अदुगा तसेंगना हागदि इलेक्शन दा ngasa aina haiba apaw communist mayam amana communist ki leader mayam amana haram basing da democracy dadi zamanaba akhang hinga tawna oi aduga tashengna paisana tashengna criminal mayam na bawda nakoi gi adugumba power sing jai manga mangi do leira kan da nakoi vote leira kan elected oi nakoi matakta sasan torpagi pot ama lakani nupi nupa right manner rehna mathong khokta mayam ma tholop ugani ar tongan wafam kaya am koin thamo munung da challi se krai dagi no
hai kanda ai isagi chap chana asingba midi masagi dung wakalona adum puraga illaga chatpa ngami aduga apangba ignorance men singsdi mini injalaga thaujalaga chatpa haibudo adungba sirol chatpa mayam ama punglon gi matungina jagoi pungchada saba thilaiba punglon do karino karai kai de kaino haibudo khangdraba mayam amna sungasidi politics ki pung thilakpada swaida si tawba taina pungchada jagoi chaba chongoi phim de khone urakpase sina ekoi manipur prajami yam wabani adan mamang de gi ngasi fa the last 75 years mukse ekoi na ta seng na hagadi congress na yamba palai adu makhoi gi matam da su fake encounter fake arrest aruga armed forces special power 1958 gi saiting mayam ama phangaga lakwa prajami yam ngasi adu wanan gom pon somara kanda bjp government lakwa de gi economic blockade kra handokre mi phami phun handagre aruga sumaina santi por ena matikra lawrambodo mas ken madugi onatenabo worse oiba pot mayam ama tar ibase who knows kana khangni mangda political game mayam ama sanabada da sengna madugi politics ki part mo magadi makhoi political platform sing madugi menkhatnaba chaukhatnaba aruga madu kannaba hona zabada makhoi chokri mkhong tekpa yade prajamia makok maru kai kaina sesnu hatna sunaba thoke thokchesnu akhoi gi tasengna family sok taga lore haba wakal da khanba oramba taragadi aibani ko aise madu khalamgani haibagi datte oiba taragadi manipur gi future akhoi ude aduna akhoi tasengna swaida akhoi manipur gi apunbagi oiba wakalon thamakpa yadribase akhoi tasengna makoi elected humpu jibongnokna punma ngamdraga aduga masa ki constituent assembly khaki mihut amadongna oina kwakal da laitokra kanda kamaina apunba idea manipur gi apunba gi idea kamaina chagat bangamgani aduna prajamiyam da nakhoi bhab taw akhoi bhab ta dragasu habigi pot advice pibuga manaba pangkhak oire aduna akhoi hojikti anova gari anova driver sinba mathau tari aduga akhoi gi sense of regionalism and patriotism aru lewang nungsiba regional gi feeling lehenba potse akhoi national party leiba mayam singse masi kitang na thaile kanta khoi state ki akan force sama regional force sama state force sama sagatla kanta election su khoi democracy gi one thok leina madada manipulate tawdana aduga tasengna hagadi ngasai akhoi electoral bond gi matang su supreme court na madugi pot mapung phadi yadi hanu ji che mayam thanak tan tawriba pot mayam ma aduna elections da paisa mayam ama haidarakpa aduga madugi haidariba paisa mayam do madugi pot mayam singsi kari haitare mafam marang khangdana thadara kana mudur karakpa mayam duna khoi khongmalpa karakpa duna ngasai wakal manung dadi chapchana akhoi administration gi aruga magi principle arugi magi chapchaba magi ideology aruga masagi character behavior du yaudramne political behavior yaudramnina political behavior political culture lairektre political culture political behavior laitrabnina political instrument mayam singsi ningthina sinaba ngamdraganda marugi do and don'ts to khangaktrabnina marugi mafam khangdana haiba tare ko sinnarakune lawi aduna sum chamna angang masa amada thang phajana illaga thauraga athauba thangam pahelaganda mana tongning tawba yabai fiam chathrakpada akhoi uhodana tungnomdagi thangna thilakpa taragadi midum sibasu yaidra ko adum makalgi weapon nama oi ngasi politics aruga democracy da election aruga democracy festival of election ne kone khalebi mute sing jadana thang do ningthijana paiba aduga mafam chana sinaba mathau tai aduga thang du pairabani haina or any power du pairabani na power phajina exercise to ngamdraba sinaba ngamdraba mafam chana sin dagadi madugi consequences mayam do madugi outcome mayam do madu control to ngamdana ekoi swai dadum ekoi masen loishanabagi film da la ganda sinking community oidore ekoi manipur gi lady fruit mayam indigenous people mayam sen haibadu adum kaino haitare japchan tagani aduna ekoi swai da number 1 election da thopira iba so called social worker mayam mama oibi taragadi isagi wakalonda isagi thongna lingjen subchana lebak mayam gi dong tawge haina yamna thamoi shengba ma hana number 1 dakar oi honest oiba sincere oiba transparency transparency accountability habise maintain to bunga mathau tai masigi mayam singa momatamda nasa masada political culture behavior nature mayam chapchan chembam to ko mayam sing magi singdo cnb ro matungda political instruments singse kamaina sinagani haibagi pot singse akhanga hi mayam amada madugi nainaraga tanaraga leba mi sakhrasu koina thagba mathau tai natragadi akoina constitution pidaba safeguard mayam protection mayam adugi manungdu samu akoina hektoina haijaba equality liberty humanity justice masi kedongoi da phangba ngamdadana ikoise kongang jabe punsi ogina aroi boina ngasi polling date announce have topic si yona is mind thamjage miut khanbada akoi mit pangthoga tasengna khanji isagi adugumba ngangthokpa yabagi power shakti constitution pibada akoi mithibong mitambala moina leithokumji constitution akoi kaward amoina layu haide akoi gi isagi chapchaba democracy na piriba provision gi manungda isana ngangthok
बगदो खोंथोक खोलाव मयाम सिंसे लोगिन माइगई वांगमदा चटखेदो पोट नत्रगदी लोनो पीदिबनिना मतांग मतम चाना एखोई nganghum thokpa mayam ama tobum thokpa mayam je matam leirige matam da tahousi nganghousi aduga sab chaba khallaganda yam phajana khando okanda ekoi kakak lawba adugumba mihut khradi hanaki laiba 2024 gi elections da yauraga lakadaba tungi election mayam khalogdragadi ekoi manipur da election gi democracy gi or any miyang mihut ke wan thok amata leiroi do busi dagi kalauraga praja miyang wasi tangdu leta da punsi se masu tangdu leta punsi mo oina phona bada praja miyam ekoi भाप तारगा मेकअप थोकांदा मिहुट खनबदगी हौना भाप ता हौद्रगदी सेल न मंतिकनरकांदा एकोगी सही मंगागी ओबा एकोगी कनो सिंगजे राइट सिंगजे गणतंत्रिक राइट कार मयाम हाई एकोगी लोंदा एकोगी शासन तौबगी एकोगी अयाबा हाइब तारे एकोई लोंदनको मसी पिथोखिबजे सेल खरगा मंतिकनर पिथोकुमजी सबचाना सेन याउद्रगसु पैसा पाइजद्रगसु एकोगी तसेंगना फ्रिट अमा खोंगा अम्बोक निंथीजना मपुंग फाबा सेटपा ngamdro मियोय ओइ तारगसु लेवाकी ओइना कथोपा ngamदबा मतिक चाबा मी अमा लाइक ना चो यामना का हेना हाइरुबु नत्रगसु लाइक दे दगा लेरगसु अदुगुंबा तिंग थोपा मी खरदी हंदकी मतांगजे खलौरसी अदु मछक मतौ फजै ममिंग लै पैसा पाइ संगल लै अदुगा एनी खुमलाइ खुसांग बिदा मखुत याम सांगदो फुंगमी हाबा मी खलुरगांदा मखोइना हयें काग्र मतमदा अखोइगे अदुगुंबा होनजमन तौ होननिंगिबा तौनिंगिबा मखोइगे दमकता तौगी मयाम काक थोकदबा तौबिमन खंगदबा मयाम दुमदी प्रजा मियामगे मिहुत ओइला गुमजी हाबसे पोलिंग डेट अनाउंस की टॉपिक के अरोइबा वाहि ओइना इसमाइ थमजगे सुरबला याम फजै जा थागचरी अमरिक चुपा वफम मयाम थंबिख्रे अखोइ ngasiगी कनो सिंगसिना अखोइगी प्रजा सिंगिना इलेक्शन सिदा करम हाइना अखोइना अफबा मिहुत खनगनी अखोइगी पर्सपेक्टिव से करम हाइना गेंगनी हाबना चिंगबा अखोइ मियाम द मिट नाकोंग ओइगदबा हाबि तारे फजबा वफम मयाम अमा थंबिगी बेदमक्ता ओजानी बम कसवाना ओजा किरण अमदि ओजा कोरौबु नोटिस विंडोगी माइकै दिगे अखोइ डायलॉग के सरुक याबिदुना मपुंग फान बिबिगदमक्ता अमुका हन्ना थागद फोंदोकचरी अखोइ ngasiगी ओइनादि नॉर्थ ईस्ट विंडोना संदोकचबा डायलॉग से मतंग असे लोइजरे डायलॉग सिबु लोय फाव येंगबिदुना वहांगना तिंगबा हांगबिरक्तुना अखोइ सरुक याबिगिबा पुनमक थागद फोंदोकचरी लोइना अखोइ मणिपुर थोकलिबा तोंगान तोंगान बा इशू सिंगसिगी मतंगदा खना नैना बगी तांजादु नॉर्थ ईस्ट विंडोना पुदुना लाक्चगे मिरा मिरिंग तादुना लाइबियु अमुका सहना खुरुमजरी।